ꯃꯤꯉꯝꯖꯗꯕꯤ ꯅꯪꯒꯤ ꯅꯇꯧꯗꯣ ꯑꯃꯨꯛꯁꯨ ꯌꯦꯡꯅꯤꯡꯂꯛꯏ ꯏꯃꯤꯠ ꯄꯦꯟꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯂꯝꯂꯥꯟꯕꯤ ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯅ ꯅꯍꯥꯛꯀꯤ ꯅꯇꯧꯅ ꯅꯐꯝꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯀꯥꯗ ꯉꯥꯎꯖꯕ ꯑꯉꯥꯎꯕ ꯂꯝꯍꯦꯟꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅꯅꯤ ꯑꯣꯏꯍꯟꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯏꯐꯝꯗꯗꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯑꯗꯨꯕꯨ ꯅꯍꯥꯛꯅꯗꯤ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ ꯂꯝꯍꯦꯜꯂꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯁꯤ ꯈꯪꯕꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤꯌꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅ ꯈꯟꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕꯁꯨ ꯅꯍꯥꯛ ꯈꯛꯇꯅꯤ ꯊꯃꯣꯏꯁꯤꯗ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯂꯥꯠꯆꯅ ꯊꯝꯖꯕꯁꯨ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯪꯊꯦꯡ ꯊꯦꯡꯕ ꯃꯇꯝꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥꯅꯤ ꯄꯨꯡ 10 ꯍꯥꯏꯕꯁꯤꯗꯤ ꯑꯊꯦꯡꯕꯗ ꯑꯗꯨꯝ ꯆꯤꯡꯂꯤ ꯃꯥꯡꯗꯅ ꯂꯥꯏꯔꯤꯛ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯡꯗꯣꯛꯂꯤꯕꯗꯨ ꯃꯃꯤꯡꯇꯒꯤꯅꯤ ꯃꯤꯠꯆꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯉꯁꯥꯏ ꯁꯦꯂꯦꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯆꯣꯡꯈꯤꯕ ꯃꯤꯍꯨꯜꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯁꯦꯂꯦꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕꯅꯅꯤ ꯈꯨꯗꯥꯡ ꯑꯅꯤꯗꯨ ꯇꯦꯕꯜꯗꯨꯗ ꯉꯥꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯃꯤ ꯑꯁꯨꯝ ꯐꯝꯅ ꯐꯝꯅ ꯎꯔꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯇꯨꯅ ꯃꯤꯉꯝꯖꯗꯕꯤ ꯀꯞꯆꯦꯠꯄꯤ ꯃꯥꯒꯤ ꯃꯇꯧ ꯃꯥꯏꯊꯣꯡꯗꯨ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯅꯪꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯎꯔꯛꯇ꯭ꯔꯤ ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯦ ꯃꯄꯨ ꯀꯅꯥꯅ ꯁꯥꯔꯛꯂꯤꯕꯅꯣ ꯇꯥꯏꯕꯪꯒꯤ ꯈꯨꯠꯁꯦꯝ ꯈꯔ ꯐꯥꯎꯕ ꯌꯥꯎꯗ ꯑꯗꯨꯛ ꯆꯝꯅ ꯐꯖꯕ ꯑꯁꯨꯛ ꯅꯨꯡꯁꯤꯍꯟꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅꯁꯨ ꯍꯦꯟꯗꯦ ꯍꯦꯟꯁꯨ ꯍꯦꯜꯂꯣꯏ ꯈꯨꯠꯁꯦꯝꯒꯤ ꯑꯀꯦ-ꯑꯃꯧ ꯌꯥꯎꯗꯅ ꯆꯝꯅ ꯐꯖꯕꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯗꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯃꯨꯛ ꯑꯣꯏꯔꯨꯒꯅꯤ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯅꯪꯁꯦ ꯌꯥꯝꯅꯁꯨ ꯄꯥꯝꯃꯨꯖꯩ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯅꯪꯃꯨꯛ ꯄꯥꯝꯖꯕ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯅꯪꯃꯨꯛ ꯈꯣꯏꯗꯥꯖꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯍꯨꯠꯇꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯃꯍꯨꯠꯁꯨ ꯁꯤꯜꯍꯜꯂꯣꯏ ꯃꯇꯧꯗꯨ ꯃꯣꯟꯗ꯭ꯔꯪꯅꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯅꯤ ꯃꯥꯡꯂꯤꯕꯅꯤ ꯅꯨꯡꯁꯤ ꯃꯣꯟꯗ꯭ꯔꯪ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯜꯗꯨꯁꯨ ꯅꯨꯡꯁꯤ ꯆꯣꯏꯔꯣꯜꯅꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯋꯥꯈꯜꯗꯨꯗ ꯁꯦꯂꯦꯅꯥꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯀꯔꯤꯁꯨ ꯆꯪꯗ꯭ꯔꯤ ꯀꯣꯂꯦꯖ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯅ ꯀꯧ ꯉꯥꯡꯕ ꯇꯧꯔꯛꯂꯁꯨ ꯐꯖꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯁ꯭ꯌꯥꯝꯅ ꯀꯧꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯑꯩ ꯕꯕꯥꯒꯤ ꯑꯊꯣꯏ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯕ ꯃꯆꯥꯅꯨꯄꯥꯅꯗꯤ ꯃꯄꯥꯅ ꯀꯧꯔꯤꯗꯨ ꯇꯥꯔꯨꯗ꯭ꯔꯦ ꯃꯇꯧꯗꯨꯗ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯇꯛꯅ ꯀꯧꯔꯛꯏ ꯁ꯭ꯌꯥꯝꯗꯣ ꯑꯩ ꯑꯊꯣꯏ ꯍꯥꯎ ꯕꯕꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯀꯣꯂꯦꯖ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯀꯔꯤ ꯃꯇꯧ ꯎꯠꯂꯤꯕꯅꯣ ꯅꯪꯒꯤꯗꯣ ꯕꯕꯥꯅ ꯀꯧꯕ ꯐꯥꯎꯕꯗ ꯇꯥꯗꯈꯩ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯁꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯑꯃꯨꯛꯇ ꯐꯥꯎ ꯎꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯍꯥ ꯃꯌꯦꯛ ꯁꯦꯡꯍꯜꯂꯨ ꯋꯥꯔꯤ ꯇꯝꯃꯨ ꯏꯄꯥꯗ ꯂꯣꯠꯄꯅꯒ ꯆꯠꯅꯔꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯗꯤꯛꯁꯟꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯃꯥꯅ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯅꯣꯅꯦ ꯕꯕꯥ ꯅꯆꯥꯁꯨ ꯄꯥꯈꯪꯅꯤ ꯀꯧꯕꯤꯔꯕꯣ ꯍꯣꯏꯅꯦ ꯅꯪ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯕꯕꯥꯁꯨ ꯈꯪꯉꯤ ꯃꯁꯤꯗ ꯍꯦꯂꯣꯏ ꯊꯦꯡꯅꯔꯤꯁꯤꯔꯣ ꯌꯦꯁ ꯑꯗꯨꯃꯛꯅꯤ ꯅꯆꯥꯅ ꯍꯥꯏꯅꯤꯡꯕꯁꯨ ꯕꯕꯥ ꯅꯆꯥꯁꯦ ꯄꯥꯈꯪ ꯍꯥꯏꯗꯣ ꯐꯥꯔꯛꯂꯕꯩꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯒꯤ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯀꯨꯝꯕꯤ ꯍꯦꯂꯣꯏꯗꯤ ꯅꯆꯥ ꯑꯃꯨꯛꯇ ꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯗꯤꯛꯁꯟ ꯇꯦꯕꯜꯗꯨꯗ ꯈꯨꯅꯤꯡꯗꯨꯅ ꯉꯥꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯗꯨꯅꯤꯌꯥ ꯑꯃꯗꯅꯤ ꯗꯤꯛꯁꯟ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯨ ꯃꯄꯥ ꯂꯩ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯁ꯭ꯌꯥꯝꯁꯤ ꯃꯄꯥꯗꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅꯅꯤ ꯎꯔꯤꯕ ꯊꯦꯡꯅꯗꯦ ꯎꯔꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯌꯥ ꯎꯔꯤ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ
ꯃꯥꯒꯨꯝꯕ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯕꯨ ꯊꯦꯡꯅꯕ. ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯎꯈꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ, ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯈꯤꯕ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛꯇꯣ ꯑꯇꯥꯡꯕꯅꯤ. ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯎꯕ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨꯗ ꯉꯥꯡꯇꯛ ꯇꯧꯔꯕꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜ, ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟꯗꯨꯒꯤ ꯅꯥꯀꯟꯗꯨꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕ ꯁꯝꯕ꯭ꯔꯨ, ꯑꯃꯗꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯍꯥꯛꯀꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛꯇꯨꯒ ꯂꯣꯏꯅꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯏꯍꯨꯜ ꯀꯌꯥ ꯐꯥꯎꯔꯛꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦ. ꯅꯥꯀꯜꯗꯅ ꯁꯥꯏ ꯃꯔꯨ ꯈꯔ ꯊꯥꯗꯔꯛꯄꯗꯣ, ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯤ. ꯃꯁꯤ ꯀꯩꯒꯤ ꯑꯣꯏꯕ ꯇꯥꯏ? ꯑꯩꯅ ꯈꯟꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯈꯪꯉꯤ. ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯖꯔꯝꯂꯅꯤ ꯈꯜꯂꯤ. ꯑꯗꯣ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯀꯂꯔꯗꯤ ꯀꯃꯥꯏ ꯇꯧꯈꯤꯒꯦ? ꯁ꯭ꯌꯥꯝꯅ ꯍꯪꯖꯤꯜꯂꯛꯄꯅꯤ. ꯗꯤꯛꯁꯟꯗꯤ ꯃꯗꯨ ꯈꯪꯖꯕ ꯅꯠꯇꯦ. ꯃꯥꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔꯒꯤ ꯋꯥꯈꯜꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ. ꯈꯔ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯐꯖꯕꯗꯣ, ꯅꯣꯏꯁꯨ ꯎꯔꯒ ꯈꯪꯅꯤ. ꯀꯂꯔꯒꯤꯗꯤ ꯀꯨꯂꯩ ꯀꯨꯁꯨꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯦ. ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯗꯨꯒꯤꯗꯤ ꯑꯩ ꯊꯣꯏꯅ ꯈꯟꯗꯦ. ꯀꯨꯂꯩ ꯀꯨꯁꯨꯁꯨ ꯑꯣꯏꯁꯅꯨ, ꯑꯃꯨꯕꯤ ꯑꯣꯏꯁꯅꯨ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯍꯥꯛꯄꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯋꯥꯈꯜꯁꯤꯅ ꯂꯦꯞꯈ꯭ꯔꯦ. ꯈꯪꯗ꯭ꯔꯦ, ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯃꯤꯠꯁꯤꯅ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯤ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ. ꯌꯥꯔꯦ ꯅꯪ. ꯑꯩ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ, ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ ꯁꯤꯕꯣ. ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ, ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯁ꯭ꯌꯥꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯅꯤ. ꯈꯣꯟꯖꯦꯜꯗꯨꯗ ꯗꯤꯛꯁꯟ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯅꯥꯛꯇ ꯃꯄꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯗꯤꯛꯁꯟ ꯏꯛ ꯑꯥ ꯇꯧ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯕꯕꯥ? ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯕꯕꯥ ꯂꯩꯕ꯭ꯔꯣ? ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯩ ꯂꯣꯏꯔꯦꯗꯅ. ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯏꯔ ꯅꯪ? ꯃꯈꯥ ꯇꯥꯈꯣꯗꯅ ꯅꯪꯒꯤ ꯋꯥꯔꯤꯗꯣ. ꯏꯁ, ꯑꯃꯨꯕꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ, ꯎꯗꯨꯅꯇ ꯂꯩꯔꯤ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯨ ꯀꯩꯅꯣ? ꯑꯗꯒꯤ ꯑꯃꯗꯨꯅ ꯀꯔꯤ ꯃꯥꯒꯨꯝ? ꯑꯁ ꯕꯕꯥ ꯌꯥꯔꯦꯗ. ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯕꯕꯥꯗꯤ ꯏꯆꯥꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯈꯣ, ꯕꯕꯥ ꯇꯥꯈꯤꯒꯦ. ꯑꯁ ꯕꯕꯥ. ꯍꯥꯎꯅꯦ ꯕꯕꯥ, ꯇꯥꯏꯅꯦ. ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ? ꯁꯤꯡꯅꯗꯅ ꯕꯕꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ. ꯅꯆꯥ ꯀꯩꯁꯨꯝꯇ ꯄꯥꯝꯖꯗꯦꯀꯣ. ꯅꯆꯥꯅ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯔꯨꯝꯁꯤꯗꯒꯤ ꯊꯨꯅ ꯕꯕꯥ ꯊꯣꯛꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ. ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯛꯇꯧꯔꯤꯕ? ꯊꯣꯛꯈꯤꯔꯣꯏ. ꯏꯆꯥ ꯁꯛ ꯍꯦꯟꯕꯒꯤ ꯍꯦꯂꯣꯏ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯤꯅꯤ. ꯍꯩꯃ, ꯑꯩꯅ ꯉꯁꯥꯏꯈꯩ ꯑꯩꯅ ꯑꯁꯣꯝꯗ ꯀꯧꯕꯒ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯂꯤꯕ? ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯄꯅꯤ. ꯁ꯭ꯌꯥꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯍꯩ ꯃꯃꯥ, ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯂꯥꯎꯅꯦ ꯅꯪꯁꯨ. ꯅꯆꯥ ꯅꯨꯄꯥꯒꯤ ꯍꯦꯂꯣꯏ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯇꯥꯕ ꯌꯥꯎꯔꯨ ꯂꯥꯎꯅꯦ. ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯂꯤꯕꯅꯤ. ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯒꯤ ꯀꯔꯤ ꯍꯦꯂꯣꯏꯅꯣꯅꯦꯍꯦ? ꯋꯥꯗꯣ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯁ꯭ꯌꯥꯝꯅ. ꯅꯆꯥ ꯅꯨꯄꯥꯁꯤ ꯃꯣꯏ ꯀꯣꯂꯦꯖꯇꯒꯤ ꯍꯦꯂꯣꯏ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯂꯤꯕꯅꯤꯅꯦ. ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ. ꯃꯈꯥ ꯑꯃꯨꯛ ꯂꯤꯍꯟꯁꯤ, ꯅꯪꯁꯨ ꯇꯥꯁꯤꯜꯂꯣ. ꯑꯁ ꯕꯕꯥ, ꯇꯜꯂꯦ. ꯍꯅꯨꯊꯪꯁꯤꯗ ꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯤ. ꯂꯩꯍꯧꯔꯣ ꯅꯣꯏ, ꯑꯩ ꯆꯠꯂꯦ. ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯕꯣꯛꯂꯩ ꯈꯖꯤꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯃꯥꯏꯗ ꯑꯩꯗꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩꯍꯦ. ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯍꯧꯔꯕꯅꯤ. ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯒ ꯅꯄꯥꯅ ꯆꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯔꯩ ꯌꯦꯠꯅꯗꯅꯒ ꯂꯩꯔꯝꯃꯤ. ꯏꯆꯦ, ꯃꯃꯥ, ꯃꯔꯩ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯅꯆꯥꯅꯨꯄꯥꯒꯤ ꯍꯦꯂꯣꯏ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯂꯤꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯒ ꯅꯪ ꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ. ꯂꯣꯏꯔꯦ. ꯑꯩꯗꯤꯀꯣ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ. ꯂꯩꯍꯧꯔꯣ ꯅꯣꯏ. ꯑꯩꯗꯤ ꯂꯨꯛ ꯍꯥꯖꯔꯨꯅꯕ ꯆꯥꯛꯈꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯒꯦ. ꯀꯔꯤꯗ ꯐꯖꯩꯅ ꯃꯈꯦꯜ ꯂꯥꯡꯏꯅꯣ ꯈꯪꯗꯦ ꯍꯅꯨꯊꯪꯁꯤꯗ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯗꯤꯛꯁꯟ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯇꯧꯗꯨꯗ ꯃꯄꯥꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯣ. ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ. ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯤ. ꯑꯉꯥꯡꯁꯤꯅ ꯁꯥꯎꯈ꯭ꯔꯤꯕꯁꯦ ꯀꯔꯤꯃꯨꯛ ꯍꯥꯏꯕꯤꯔꯨꯔꯒꯦ ꯍꯥꯏꯕꯅꯤ. ꯌꯦꯡꯉꯨꯅꯦ,
ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯕ? ꯑꯣ ꯍꯣ ꯑꯗꯨꯕꯣꯕ ꯃꯔꯝꯗꯨꯕꯨ ꯀꯔꯤꯅꯣ ꯍꯪꯖꯕ ꯈꯛꯇꯅꯤ ꯃꯣꯏ ꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯖꯕꯒꯤ ꯋꯥꯒꯗꯤ ꯅꯠꯇꯦ ꯀꯔꯤꯕꯨ ꯑꯣꯏꯅꯤꯒꯦ ꯊꯥꯏꯅ ꯑꯩꯅ ꯅꯪ ꯊꯦꯡꯅꯔꯛꯄꯒꯤ ꯑꯉꯥꯎꯕ ꯑꯣꯟꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤ ꯁ꯭ꯌꯥꯝ ꯂꯦꯞꯂꯝꯕꯗꯣ ꯃꯥꯁꯨ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯈꯪꯆꯪ ꯆꯪꯁꯤꯜꯂꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯍꯥꯏꯒꯨꯝꯗꯅ ꯃꯃꯥ ꯅꯪꯁꯤ ꯊꯥꯏꯅꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯕꯅꯤꯅꯦ ꯍꯩꯃ ꯍꯧꯖꯤꯛꯇꯤ ꯊꯤꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯑꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯐꯖꯊꯣꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯨꯗꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯥꯅꯤ ꯊꯛꯀꯅꯤ ꯇꯨꯝꯅꯤ ꯈꯪꯗꯈꯩ ꯑꯉꯥꯎꯕ ꯑꯣꯏꯈꯤꯕꯗꯣ ꯑꯁ ꯃꯃꯥ ꯅꯪꯁꯦ ꯐꯗꯤ ꯐꯖꯕꯅꯤꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯃꯆꯥꯗ ꯆꯩꯔꯝꯕ ꯃꯄꯥꯗꯨꯅ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯔꯣꯃꯥꯟꯁ ꯇꯧꯁꯤꯜꯂꯛꯂꯤ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨꯅ ꯀꯕꯣꯛꯂꯩꯗ ꯀꯣꯟꯁꯤꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯗꯨꯅ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯐꯖꯔꯕ ꯁꯛꯇꯝ ꯃꯥꯏꯊꯣꯡꯁꯤꯗꯅꯤꯅꯦ ꯑꯩꯅ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤꯁꯤ ꯀꯥꯟꯅꯗꯦ ꯃꯃꯥ ꯆꯥꯛ ꯆꯥꯕꯒ ꯂꯥꯏꯔꯤ ꯁꯤ ꯉꯁꯤꯗꯤ ꯄꯄꯤ ꯑꯝꯇ ꯇꯧꯁꯤꯜꯂꯧꯁꯤ ꯁꯤ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯩꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯝꯇ ꯍꯟꯗꯣꯛ ꯍꯩꯅꯗꯦꯁꯦ ꯍꯅꯨꯊꯪꯁꯤꯗꯅꯦ ꯌꯥꯝ ꯈꯠꯂꯛꯀꯅꯨꯀꯣ ꯆꯣꯞꯄ ꯅꯪꯖꯅꯤ ꯆꯍꯤ 50 ꯁꯨꯔꯤꯕ ꯑꯩꯕꯨ ꯍꯅꯨꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯉꯁꯤ ꯏꯈꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯑꯩꯕꯣ ꯅꯨꯄꯥ ꯑꯣꯟꯅꯔ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯉꯁꯤ ꯅꯣꯡꯃꯈꯛ ꯔꯣꯃꯥꯟꯁ ꯇꯧꯁꯤ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥ ꯑꯣꯟꯅꯔꯕ ꯖꯥꯠꯂ ꯇꯧꯁꯤꯜꯂꯛꯏ ꯃꯃꯥ ꯅꯪꯁꯤꯗꯤꯕ ꯕꯤꯠꯀ ꯈꯪꯇꯦꯛꯇꯦꯍꯦ ꯑꯣꯏꯕ ꯑꯣ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯦ ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯪꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯃꯣꯏ ꯕꯥꯕꯨꯡꯒꯤ ꯔꯣꯃꯥꯟꯁꯇꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯒꯦ ꯇꯧꯔꯁꯤ ꯍꯧꯖꯤꯛꯇꯤꯅꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯅꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯃꯣꯏ ꯕꯥꯕꯨꯡꯕꯨ ꯉꯥꯏꯖꯔꯝꯂꯒꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯀꯕꯣꯛꯂꯩ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯗ ꯁ꯭ꯌꯥꯝꯗꯤ ꯍꯔꯥꯎꯗꯅ ꯀꯁꯨ ꯇꯧꯖꯔꯤꯕꯅꯤ ꯀꯕꯣꯛꯂꯩꯅ ꯅꯥꯀꯜꯗꯒꯤ ꯌꯩꯔꯒ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯁ꯭ꯌꯥꯝ ꯐꯝꯂꯤꯕꯗꯨ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯗꯤꯛꯁꯟꯒ ꯁ꯭ꯌꯥꯝꯒꯁꯤ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯈꯦꯟꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯁ꯭ꯌꯥꯝꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯀꯦꯔꯦꯛꯇꯔꯁ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯩ ꯈꯦꯟꯅꯕ ꯈꯖꯤꯛ ꯐꯥꯎ ꯂꯩꯇꯦ ꯁꯛꯇꯁꯨꯗ ꯏꯁꯣꯔ ꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯦꯝꯕꯤꯔꯛꯈ꯭ꯔꯦ ꯍꯩꯃ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗꯅ ꯐꯝꯃꯒ ꯂꯩꯔꯗꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯃꯥ ꯕꯕꯥ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯔꯝꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯒꯦ ꯃꯃꯥ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯏꯁꯦ ꯃꯁꯤ ꯉꯥꯡꯁꯤꯗꯤꯑꯕ ꯃꯁꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯩ ꯀꯕꯣꯛꯂꯩꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯜꯂꯞ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯪꯂꯥꯟ ꯄꯨꯟꯁꯤꯗ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯈꯤ ꯑꯣꯏꯍꯟꯅꯤꯡꯕ ꯀꯌꯥ ꯊꯣꯛꯍꯟꯅꯤꯡꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯈꯤꯗꯦ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯈꯤꯗꯦ ꯃꯪꯐꯥꯎꯅꯕ ꯉꯝꯗꯅ ꯃꯪꯂꯥꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯗ꯭ꯔꯥ ꯋꯥꯈꯜ ꯃꯥꯅ ꯁꯥꯒꯠꯆꯕ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯃꯄꯥꯟꯗꯒꯤ ꯊꯣꯡ 2-3 ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯃꯕꯨꯡ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯗꯨꯝ ꯈꯪꯉꯤ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕ ꯋꯥꯍꯩꯗ ꯇꯥꯇꯣꯟ ꯉꯥꯛꯇꯪ ꯉꯥꯏꯌꯨ ꯀꯩꯗꯧꯔꯦ ꯁꯠ ꯍꯥꯡꯕ ꯍꯩꯇꯕ꯭ꯔꯣ ꯅꯪ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕꯩꯅꯦ ꯂꯣꯏꯔꯦ ꯍꯥꯡꯉꯒꯦ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯑꯃꯨꯛ ꯉꯥꯡꯂꯛꯏ ꯁꯥꯊꯤꯕ ꯅꯨꯄꯥꯗꯨꯅ ꯊꯣꯡꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯤꯅꯕꯗ ꯅꯣꯡꯃꯗꯤꯅꯦ ꯇꯦꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯊꯣꯡꯁꯤꯒ ꯍꯥꯡꯕꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯂꯕꯗꯤ ꯃꯤ ꯀꯃꯥꯏ ꯑꯣꯏꯗꯣꯔꯤꯒꯦ ꯅꯪ ꯏꯔꯨꯖꯕꯗꯤ ꯉꯁꯥꯏ ꯂꯣꯏꯈ꯭ꯔꯗꯥꯏꯅꯦ ꯍꯧꯖꯤꯛꯇ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯗ ꯉꯥꯏꯔꯤꯕꯗꯨꯕꯨ ꯅꯪ ꯑꯃꯅꯦ ꯃꯣꯂꯤ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯣ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯍꯦ ꯅꯪ ꯃꯕꯨꯡꯅ ꯉꯥꯡꯂꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕ ꯇꯧꯗꯦ ꯃꯈꯥꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯇꯋꯦꯜ ꯑꯃꯅ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯀꯪꯅꯕ ꯇꯩꯊꯣꯛꯏ ꯇꯩꯊꯣꯛꯅ ꯃꯕꯨꯡꯅ ꯇꯧꯔꯤꯕꯗꯨ ꯑꯁꯨꯝ ꯌꯦꯡꯏ ꯃꯥꯅ ꯐꯖꯅ ꯊꯨꯞꯇꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯌꯦꯡꯏ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯐ꯭ꯔꯤꯖ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯌꯦꯡꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯔꯝꯗꯤ ꯂꯩꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯗꯕꯁꯨ ꯅꯠꯇꯦ ꯁꯦꯂꯦꯅ ꯆꯥꯛꯇꯤ ꯊꯣꯡꯉꯕꯣ ꯉꯁꯤꯗꯤ ꯗꯥ ꯍꯦꯅꯔꯤꯅ ꯊꯣꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯦ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯦ
Loirabo? Loirabani. Hawai thongbani, kangau amaga tawbani. Kamanong aduda anirak hangat handa chatpa tawduna thokre. Mabungna namit khuding asumna tawriba si karino. Tawgiyaw na tawribra aibu usitribra. Aisi makoina mi oina ujibra nupini haina khanbijabra haina. Mathanta hehek hangzabani wahangsisu. Ngayaki matung Henry nga sak sanaba tawrasi hairakpadagi asotpa tawildo phagdoklamduna kitchen da sangi. Plate ama lauraga magi sak saruksu thiraga magi room da sanglaktuna thariba phamungduda phamduna chaba hawi. Ayukta su kemta sadana college satlubaduga halakpadasu amuk saraktabaga insangduna hawai thongbu oizarasu yamna hauna phajana sakre. Sak saruktu tangkai sansilakpada sakluktuda ngak asum yengi. Nakalda lariba ising glass adu lamduna kut thai. Loirakpada sorma pima holi Selena mikuptudadi mama sadu hingladawgum khanjai. Chak sabasu loiri kitchen da sangduna sairiba mayamdu mathang sitnana sengdoi. Loiraduna besinduda makutto phajana hamdokli. Phi phawphamda yaliba tawel amada asotpa makut masadu phajana taikthokduna roomda muk sanglakli. Thongdu lok tawraduna phamungduda phamthai. Mon nakana lariba phone du lami. Lok hangduna yenglubada WhatsApp da unknown number ama message tharaklami. Sin hek tawbaga amuksu tharai. Kidorike chak jarabro. Ini asaigido college gido. Akon bagi message tu da tharaklibado Dixon ni haiba khangladuna message tu gi reply piduna amamam to in type tawduna thakre. Chaksa tokpagi sum lairamani. Noidi jarabo. Message tu thaba loibada Selena masinda sumna soli. Kaino kasi na tawrisibo. Masak phajana su khangdaba kasi da college thengnaragba misida. Aina message kandana tawrisida. Tanjadu da amuk lai Dixon gi anawu message. Kainjang sage. Hawai noidi kangsoi number save tawsilo sum marakta paw phone se toina natrasu. Dixon noidi siblings kaya mga nupa ni nupi ahom noidi idantani sidadi kana noi kaya leke ahom lai aiga ibunganiga ngasai su haikre oh moidi kaidorino thabak tawrabro tawdeda thabak ama magi exam thaningai leibani yumdidi kana lehoge mama baba chetonga moi hom lehowi chiendi mayum pankre ado nang si kay lamday no ngasay su kaw tan hangawdre kaino ay siba ay bu ngasay lamgi matang na haikibado nangonda nita Selena ga text thana ningman kibana wari thirakli banima khangi ngasay sanarakibu wari loina ningsingi adu budiksan Selena na haikre haibu haisi yawhallabasu mana ngamnaba hekte yekni ngasay haikre su hausimu haibadi yade habro kaksing day Jahidi kaya 16 nangdi hai adudi nangdi engonday di yam tina ngang ni aina 19 message tu thaba loibada Dixon masinda sumna soli momon tawduna pi iku piktuga hausi hairakli besahi siga picture sanani ne kanadi masidi limda mangan bayadre suknung sibasibu kai aigi waidana di tu oye Selena na message ki reply halaktabaduda Dixon type tawduna amuka thai tumabo tumchi singa tawraga kem taraktabasida tumabrana khan kaidorino kaishu tawde nanga message thanai sidi yes oiramoida kainomdi tawramni dana tawi kainom sum khalamani kai khalino isu khangjage dana yaroidro yai nongma khango asidi khanglano ngasisu nongmani hairoda kaishu nateda sum mondrang sanari baiduni Wahai kainom haining lady dum takli. Walot na gumsi kidorage. Aina di yam jamna kalaga hangkibani. Pare haining dredi. Nang suba wakal paudi patmandi. Patabani. Kasi kisa masida. Ay mo pataba miyoy ani suna layram ni haibat hazadi. Naisu layramoy ko. Kidorage. Nangi emoji siya ya deda. Kapabo. Ay yuwahi na nangoda nungay taba haibat oirabro. Oiradi yari. Hairano. Kaishu tawdi kapteda. Ado ay sunangonda wamang dubulay ko.
Kay wano, hawsik adum hango. Yade, no mo ay nahanglagay iso. Is, mi mataw ka tamdan. Call tawrke, warisasi. Si sumo yaroy haragdoyro. Warisabati yaroy, ibung natakini. Os, kasu kangoy ba, kuiroy, ngaktak niba. Wahay ka taba, karyaru balayke. Sidahay bayaradi, adum sidahay ro. Horen, warisanari kanda kangshradi, amuk chay niya ba. Nuwiri, muishu ba. Bit ka layte. Nupagamta, koiram dong mandi biyam na. Kamay kangi ba nangdi, ay nupa koy dede. Kangi ni gayno, nangi huway duda. O, ado, nangdi koiram ka taba mali, koy bra. Tharakli ba wahay duda, digsan nukmi taw na pay. Masu reply pi na bayam to namuk wahay kra type taw eh. Koy, ay suhana di koiram de, nasidaki koy bahuri. Adesu masakangan na. Koy ba na nati, maboy na tamoy siyang nanusiruri. Ay yuwi ni hay nasu, wakal tamoy. Ani magsigi asit pa pirip lepkri, mahagto, ay yuwi ni hay nakankri. Diksan na mukpulab ka i, anaw buoy na type taw na tay. Asum na. Koy rin, ay suhana di koy ramde, nasidagi koy ba ni. Mama sa kangzaba nga natida, ay naman nung sirubagi luhan na koy ni bahay dun eh. Warise, paghiyam taba ni, tadro. Is, ay nahangman na kasi, mana kumagpa na mayap. Hanglak ni buwahang dogi pa kumpasa na kangsano na, ay di sabsa na kuminigay no. Yam taning da baywaro. Pay, honabiyo. Ay di taning di ay kiti ko nang nahisa ba ni. Siya, madaw manda na wangang bagaso yam hay ni masa. Ado, ay nga sige di wari, tumagi. Haye mo paung narasi, bye. Okay. Pazanan tumo, good night. Hayraga, heart ki emoji maso hapchili. Yeng tamak yengli, makata na mukhaludre. Pondo mo nakal da tamduna, tapna hiptaduna, mamit ushinduna, tumtana buho na zay. Adubo, tumo hay ba yating. Usiliba mitluduso, pangtokluba tawde, mit usin na. Makok masado dagi, wahang kaya ni, laksilak pa. Mikuptuda, wahang dugi maragda, amok suyawrai, pirang maso. Usindu na layriba mitlu anidu dagi sintarai tapna pirang marikara. Usindu na layramba mitu tapna pangthurai. Nakal da layriba phondo on tawduna YouTube da sangi. Relaxing music haina search tawi. Mayam thoklakpa dagi ama thaduna tai. Phondo ngasaygum mo nakal da thamduna mit usinduna tumthanaba themjinjai. Ing launa phazaraba wakal bu sumat pangamliba music ki sound aduna Selena gi wakal su tapna asum ingthana leiba ngamlakle. Sangsar gi awaba pumba miguptu gi oina mahak na thaiduna chatpa ngamle. Kauthokluri ngihaki matungdadi gyan tadana adum tumthakri. Ngasidi wabi heman kibana masadu pop hektai Selena. Ngasigi waba gi sang dhairadi nahan kay waba ga manaba nati. Kasiki wapam sunati ngasino waba sina nahadagi saruk mayam henkri. Selena masileng kidre aduk nungay na pothari ba sinadi haudok lurabaso mahak kumlak loy dabagi maong ni.